Gobingi Thogdokta Laikhidraba Miyoi Taramari Amadi Nobo Amasung Gobin Misigamari Lainana CBI na Tharakkhiba closer reporting Hawkiba Tha October Tang Kunipanda Chief Judicial Magistrate Imphal West na reject Tauraba Matung Nauna order ani Thokhiba Adubu extrajudicial execution victims family members Eevfam na Taramna Okpa na maralaiba sing athubada chairak pi na bataksilakli hiramasi matang na ngasi Kwakaithel da laiba Human Rights Alert ki office ta pangthokpa pawgi mifam amada Eevfam gi General Secretary Idina Yaikhomna The Great June Uprising amasung Unity Day haina ngasi fawba ningsingnariba kumjali singani subna amagi June Tarani Panda Thokhiba Thogdokta Thawaina Ponthapi Krabamiyoi Taramarigi Achumba Waya ngasi fawba fangdana lakli Thogdok aduga mari lainana thizin humziliba CBI na khudam changdam kaya watli haiduna closer report thamlakhi Closer report adu Chief Judicial Magistrate Imphal West Tharakkhiba Sadanandana kaktuna accused oidiba Assam Rifles CRPF amadi Manipur Police ke personnel singbu tha sigi tangkun mangada court laknaba sumon thakhiba adugi damak Taramna Okpaga loinana thagatpa Fongdorakli loinana mara laitaba miyoi sing hatpada chenaba sing thenglaba suthengna achumba wayel fanglagani haibagi thajaba thamli amaromda Nobo amasung Gobingi case kamari lainana CBI na Tharakkhiba closer report adu sukaktuna anobo order ama Tharakkhiba adu thagatningai ni haina Idina Yaikhomna makhatana Fongdokhi 2012 tagi FIL lama Supreme Court 1528 case ki file tawra matung da kona zabadu nahangai justice fangde yam wa na ngai jaram badu CJM Imphal West na 28/10/2025 ta June 18 Manipur gi yamna history da yam chauna mayam bumna magna khangna ra yamna wakhal sokna ra incident do adugi matang da makhata na trial chathana bagi damakta November 2025 se masaida accusing bo trial chatharaga haina CJM Imphal West na tabiriba khogi order ase masida khoina yamna nahangai waruba sauba nuaitaba kapningba pen daba mayam do khitangdi khoida nuaiba phauba aduga yamna taramna oksari justice kitangdi phangani haibagi nuaijabado imung manunga loina na khoi pumna magna phongdok chaningbagi sinjaba asigi press release neba aduga loina na atopa case amaga masina na cousins brother ani lagi dabagi sigi case isu samana order Mana trial chatharaga haina saman thabirakpa accusing bu kokhat pirakpa se sigi namakta yamna nuaiba phongdok jabagi matang ne